CM की केंद्र ओरिबा हाइंगांगी पोलिंग स्टेशन खुदिमौ रिपोर्ट तौफम थोई हाइना MPCC की प्रेसिडेंट गाइखांगामना डिमांड तौबगा लोइनाना इनर की ओइना स्टेशन तरागा निथोई खक्तदा रिपोर्ट तौनाबा रिकमेंडेशन थोखिबा असि लाइबक थीबनी हाइरी जिरीबाम डिस्ट्रिक्ट हांगबा लेंगाकी स्कूल सिंग एमसुना येंगसिंग्रे स्कूल सिंग मवोंग मरि तारमदबता नतना हेडमास्टर नतना ओजा अमता स्कूल कारकलमद्रे हाइरी Thawal multipurpose project na Imphal East, Imphal West amadi Greater Imphal da chahi asigi December fawbada nongmada thaknaba ising gallon million tara fawba piba ngamlagani hairi amasung Sri Lanka da Easter Sunday pangthoklingai mapangan kanba bom mathang pokai handuna foreigner macha kunthraga manga yauna yamdrabada miyoi chani ga taret hatkre miyoi chami yankhai romna aso apan nangle Mayam Bukurumzari Adom Yengbiribas Impact News ni ay momoka salamna hauzi pungza si fawbagi maruiba pausing mayam de pizari April taraga nipan da pangthokiba taraga tare suba Lok Sabha election gi Inner Manipur Parliamentary Constituency ki election da re-poll taugadaba asi polling station taraga nithoi khakta da tawpham thokte maru oina Chief Minister Nongthombam Biren gi kendra oiriba haingang kendra gi polling khudingmak Hanfam to Ihaina Manipur Pradesh Congress Committee ki President Gaikhangamna Phongdorakli Wafamasi ngasi Langol Tarungkhulda Leiba RNBA Center Church ta pangthokhiba Easter Sunday ki thauram amada saruk yaba lakpada paumi singna hangba wahang amagi paukhum oina piramkhibani Gaikhangamna makhata na haikibada ngasi ki pauche khara da polling station taraga nithoi khaktada re-poll taunaba recommendation tawkhre haina yauriba asina achumba oirabadi yamna laibak thibani maramdi handak pangthokhiba election asida lengak pairiba BJP na ahenba power kaya sizinaduna tongan ba kendra kaya da aranba pambai sizinaduna election asi mai paknaba kanna hotnari Maruoina Chief Minister ki kendra oiriba hangang kendra dadi polling station amatada webcasting amadi video coverage taudana aranba mawong da election asi pangthokibani maramasina Election Commission of India na re-poll asi polling station taraga nithoi khaktada tawpham thokte haiki loinana mahakna makhata na Easter Sunday gi thauram asiga mari leinana miyam da paujel su pikhi Akoi evidence maru mini lahando complaint da ki CCTV amadi atei documents mayam adana proof to godo modugi minimum oiba requirement me ando later banina that itself prove that malpractices yam chathare sumna tawdre election se nampu hapu chief minister ma kendani matagum pangtau tawre habese ko request to the ECID mase report to godo bani hajabani adu Easter Sunday na lakpagi iroina Manipur so phattaba chuma kono makase Ekoi lamdamdagi satpa oikhasunu arafaba nungsi chanaba adiga sihakari hagene kokpi haiba ngakpi haiba aduna mapum oiba liba am oida nungsi chanana liba am shanti liba am oirasunu haidana ngasi Inner Manipur Parliamentary Constituency ki vote thadaba numita New Kaithen Manbi ki polling station 7/40 da mathau tauba police personnel amabu miyam mangda ngangkhiba adu ECI na piba guideline Thugaiduna polling station manungda BJP ki worker singna tauba thabak sing mari leinabada pau pidana yenglaga leirambagi ngangkhibani haina MPCC ki General Secretary oiriba MLA ke Mega Chandrana phongdorakli Congress Bhavan da pangthokiba paumi shinga unaba amada General Secretary asina wafam asi phongdokhibani unaba aduda Mega Chandrana makhata na andro kendragi in charge mahakna oibana mikhal numitta androgi mafam kayada chattuna yengsinki constituency adugi polling station kayada BJP na lengak pai haiduna ahenba power sizinaduna Congress party ke agent kaya polling manungda changhalam khide New Kaithen Manbi gi oinasu ECI guideline Wangmada polling station manungda BJP ki firal thetpa amadi Congress party ge mirep amadi agent pu polling manungda BJP ki worker singna changhalamdabani tauriba sing adu yenglubada thawong aduna maram oiraga police team adubu luching khiba head constable aduda ngang khibani haina phongdorakhi
ꯄꯥꯡꯊꯣꯛꯈꯤꯕ ꯏꯂꯦꯛꯁꯟ ꯑꯗꯨꯗ ꯑꯟꯗ꯭ꯔꯣꯒꯤ ꯑꯣꯏꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯌꯥꯝꯕꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯚꯣꯠ ꯊꯥꯗꯕꯒꯤ ꯍꯛ ꯃꯠꯄꯒꯤ ꯊꯧꯑꯣꯡ ꯕꯤꯖꯦꯄꯤꯅ ꯆꯠꯊꯈꯤ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯔꯥꯜ ꯁꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯁꯤ ꯔꯤꯄꯣꯜ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ BJP na haira iba adagi tongan social media da adagi MLA na sumai taro police tangangi khole haibududi akoina haijabududi election commission da complaint tawraga suspend tawholgani haibneba that is in the term of legal akoina individual attack tawbo nate hojiki nupi singduna makut samnaraga akoigi sanghandabase asim tiengbiyo sida candidate masamak ANC ki owner ki short adagi akoigi polling ki agent se sanghan da nupi BJP worker me am sanghan se please look into si yang biyoba ade BJP na adagi MLA Meghachandra ke Ranjita complaint taunega na hairi dudi adudi makhoi nampu apu da vote hada ki bai do madu repol tawdana bagi tawriba demand ne ba लेबाग ngakliba luchingba singna thamoi shengna hotnadabana lamdam asidagi corruption thingba ngamdabani haina Manipur People's Democratic Front ki General Secretary S Samungauna phongdorakli wafam singa si Manipur Press Club ta pangthokiba paumi shinga unaba amada mahakna phongdokibani Samungauna makhata na haikibada Manipur da hojik paliba lengak asisu haurakpada miyam mangda yamna malhanduna anti corruption cell fauba hangzinnaram laba matungda ngasidi tumina laikre adubu ngasidi corruption thingnaba hotnabagi mahuta makoina oina corruption tawduna laire loinana hangda pangthokiba taraga taret suba lok sabha election adusu niyom chumna pangthokpa mikhal ama oikhide maramasina Manipur gi hojik oiriba fibam asida corruption thengnanaba party asina miyamda wakholon piduna Manipur gi MLA humfu gi mathakta akanba kholau lauhannaba honaragani haiki Chindabudi Lauri, then a corruption, Muthatse Hadana, Muthatu Kanano, by the government. Sarkar full priority, say the P than a corruption, Muthat Bagi Tabakset, Dragadi, Karchin the corruption, Muthase Haitaragasu, Manipurgi corruption, Muthat Pais, Sungamoy, corruption, Mutapangam Drava, Lavak, Santi Leroy, Makan Maten, Kayagi, Yamna Version, Oiva, Sativa crime, Taurakani. Manipur lenga ki oina tongan ba portfolio paiduna minister kayarak oiramlaba veteran politician Okram Zoida piramba security partners sing lokthokiba haibasi parliamentary system da yamna laibak thiba thodok amani haina veteran politician Okram Zoina phongdorakli ngasi Congress Bhavan da pangthokiba paugi mifam amada joina makhata na hai Manipur lengak amadi mari leinaba loisang ki maikaidagi tha asigi haukiba tang taraga mapanda thokiba order amana mangonda piramba security partners sing adu lauthoknaba hairakibani thawong asi yamna laibak thiba democracy ki mayokta leiba thawongni opposition oina leiriba singbu machin mennaba mapangal hanthahanaba mathau tawhandanaba laman khumnabagi damak hotnaba thawongni hiramasigi matangda amuk hanna yengsinbinaba haiduna ECI governor amasung Manipur lenga kyauna mari leinaba loisang singda wakat kre haina mahakna makhatana phongdokhi In many occasions, life attempt of the life, the family, the sang a trade of the Lakada, Ikan Hangana, election code of conduct telling a election asida, Saruk Yava, party, Tawdar, Amawina, Saruk Yavada, Kangong the Nangarang, security, Lokokane Havasi, parliamentary system of democracy, the Ganatantra, the opposition, Sarkarbu, Shamalos na Toba, criticized over, Gamen asida, when Tawayaba, criticism adu moi da highway funam highway do maduna yamna koi lemon komba yamna bended thickness lemon komning bagi pakhalo lamada lokthokpani haina aina lawe tawriba tawdo waje tasenong ninda tawninga portamani parliamentary system of democracy da khwaidigi masakti ba tawdo Jiribam district ta hangba lenga ki oiba primary school deki higher secondary school singta all Manipur students union amasung union asigi Jiribam district committee na award apa kaya thengnarakre MSU headquarters amasung Jiribam district committee ke apunba kangbuna Jiribam ki Sotabekra high school Butangkhal upper primary school Borovekra higher secondary school amasung Borovekra primary school da chattuna ngarang yengsinkre yengsinba aduda Sotabekra high school ki oina headmaster khaknatana oza amata karak tabagi mathakta school atugi thongnau fazana leiramdaba class amaga khaidoknaba wall yauramdaba thengnarakhi
Butangkhal Upper Primary School dasu oza amata laktabana helper amana class amada class 1 dagi 6 fawagi mahiroi sing pulap punsinduna class taurambaga thengnaraki Borovekra Primary School buna sagol amagumna santhi sanyung mayam ama paisilaga leiramba thengnaraki Masakhang daba singna mayumdagi thokiba nupa ama tamthina hatuna langthoklambagi mayokta Imphal West ki Tagel Kolom Laikai mapada miyamna Imphal Jiribam lambi thingduna khongjang sangsinkhre leikhidraba mioi adudi Tagel Kolom Laikai dagi Fijam Mohindro Chahi Yankhai apokpa leikhidraba PS Nodia Chani leikhidraba Mohindro Mahaki Nupi amadi class 5 tamlibi machanupi amaga lehauri thaudok asigi matangda leikidrabi Mohindro gi loina bi Fijam Ongbi Renukana Paumi Singda Fongdorakpada Mahaki Mapuroiba Mohindro ngarang numidang mayumdagi mioi amaga unagani haina numidang pung 8 makhairom tarakpa matamda thokibani yumda halakmandabadagi mahakna pung 10 rom tarakpada phone taurubada phone adu off leiramkibani loinana ngasi ayuk laikai miyamna Tinari ngai chairakta Nambol Police Station na Konba Yaro Bamdiar Tamphayai Kabui Khul Manaki Muri Khul Mapalda Mahaki Mapuroi Babu Mihathina Hatuna Langthoklambani Haiki Loinana ngasigi lambi thingbagi khongjang aduga mari lainana Mohindro Mihat asigi mayokta sem kiba JSC ki convener L Kantana Hai Mohindro bu Mihathina Hatpa da Jenaba mioi sing mari lainaba laingaki loisangna pung kunga mari fawbagi manungda faduna logi oiba chairak pigadavani karigumba pung kunga mari asigi manungda mihatpa sing phagatuna phagatrabadi tholakpa makhataba akanba khongjang kaya changsingani haina semsare loinana mihatpa sing asi hek puthoktriba fawba asiba hakchang lokhiroi hairi aranba kari leidana mase Mihathina hatpiribino haibase ai tasengna nungaite ai ichajigi damaktasu ai yam nungaite ai gi nupa ai gi icha akhoi aung katang hingjabani sidaida kanada kari aranba mana tawrudana kaidawbagi damakta ai gi dupaje hatpiribino haibase sigi langa langjinje ai tasengna puthokpiba pame Merpa Padribok aikoi asi baksang logiroi loinana aikoi pungkumri kunga marigi manung puthokba target aikoi makatan ahen mukong jangsin jagin haiba wafam sigi sigi makeri tamjak Haukiba April taraga mapangi numidang pung tara makhairom taba matamda sakhangdaba kharana Imphal West ki Kangchup Sanjen Bamda nongmai kapsilambagi thawongbu yaningdaba fongdoktuna ngasi mafam adugi miyamna wakat mifam chathakre wakat mifam aduda sarugyakibi nupi amana fongdorakpada asigumba mirakta nongmai kapsinbagi thabak asi kanana kari maramgi damak chathavanu haibadu mari leinaba singna leibak miyamda fongdorakadabani loinana tungda asigumba thabak asi tawbidanabasu hairi Tang tara mapanda khoi mayam tinabsigi numdang khoi mayam tinab pung tara makhai tare pung tara makhai tabsigi manungsida kari angobom thuri kari manungida maktano ma hoina laaga khoi khunjida lakai jida akiba pohalamji kari gidamakno aduna akiba mi paibji yam poknare aduna si pohandana ba mari leinabana tingthambiu Taraga tare suba Lok Sabha Mikhal ga mari lainana Excise Department Thawbalna Thawbal amasung Hairok Police Station ga khusam naraga chathakiba drive ta phagalakpa lupa lakh ani ga lishing yankhai mari rom gi oigedaba yungau yungang amadi Veer Singh mai thaduna manghankhre Excise Department Thawbalna district aduda Lok Sabha Mikhal pangthokpa matamda ingna chikna pangthoknabagi damak laukhalakpa khongthang amagi sharuk ama oina yu sing adu phagalakibani Mikhal matamda natana state asibu nisa leitaba lamdam ama oinaba Excise Department na laukhatpa khongthang asida miyamna su mateng pangbiu hairakli lamdam asida tangna fangbata natana mapalamgi miyamna yamna pamnariba chahau chengbu cha oina puthokuna miyamda fanghanduna masagi sinfam ama oibagi mathakta atopa mioi singdasu thabak piduna industry ama chalairakpagi matangda Impact News ki reporter Elangbom Musuk amadi camera person A Yohendagi paudam ama Imphal Eastki Lairik Engbam Mayai Laikai Laikhraba Laisam Ibomsa amadi Laisam Ongbi Kumadeni Anigi Masa Nupi Laisam Rima Hauzik Masagi Sahi Kunga Manga Kaktang Ngadi Naurem Birahari College Kundrak Pamda
BSc first semester tamba sahi 2014 dagi hona lamdam asida phangba haira kaya dagi achar semduna Rima Food Industry hangdokpa hauki 2017 dagi makha tana lamdam asida phangba sahawbu Manipur gi mafam kaya dagi khongwattuna seng oina mapalamda thadokpa hauki loinana lamdam asigi miyamna pamna sisinariba sakhaw cha haiba sisu industry asidagi puthokpa hauki thama training se yaruba matungdagidi ai isana food processing gi training se yarubadagi isada honaningba sengna habada government service na thabak na te haba waise ingonda wakhalongda polakpadagidi yumda hala matung sida baba da haire baba da haira matung sida palupa lising ama stipend phangzari stipend phang palupa lising ama sina hekru ga hituka baba ga tawra lawraga adagi ise hawdoksare Rima Food Industry da hauzik miyoi nipana industry asigi pothok sing sem sabagi thabak tawri industry asida thabak tawriba senmi singna mafam asida thabak tawba matamda phangakpa sempham aduna makhoi imung manung yamna laina puba ngami lamdam asigi miyamna su thabak tawba matamda silau thibiganu haina makhata na appeal tawrakhi sida akoina magi matamgi oina sakhulapagi matungina magi zu industries gi matungina akoi gisu magi income hengal ko matungina akoi gisu salary se hengal kadabanina akoi sina khara makhaidi adum pobangam godra haibagi asase akoi ujai sigi industry natra ka su ko mayam malaidana lakwaji thabak khongdaba mayam je sumaina magi industry je tok na yaubasi de yamna phayana khale Manipur Organic Mission Agency Momagi Maikei digi industry asi hawdokpa matamda pirakhiba mateng aduna ngasidi industry asi yamna sauna mai pak na tawba ngamle industry asi gi pothok kaya Manipur gi manung amadi mapanda thadoktuna tha amada lupa lakh amadagi tadna income lakpa ngamle adubu Manipur lengaktagi makhatana mahaki industry asida ahenba mieng khara sanglagadi hauzik puthokliba pothok asidagi hena puthoktuna lamdam asigi thabak phangdriba miyoi kya dasu thabak piba ngamgani haina rimana makhatana phongdokhi Larik tamna ko tawba yaba training chatpa yaba training Manipur da mayam lai food processing da orasu makhan noodles sage cake ta sage haibadi food processing da mayam training free da piriba se mayam da yauksan biraga isana pamjaba line da chatpiraga sengna haibada ngasi aina oriba phibam se thamagi training dagi yaurubadagi suksawa factory si aina dingkhatpa ngamjabani aina tawjariba thabak sida income phachana lae andum thamda wala khara hena dum lae do dawyaga na mayam lakpa jidi mahausani aina moin taruk tare nipan si pawo thabak pidana mogi imung da macha masugi mateng khitang phawo pangba ngamise samaina Manipur da lairiba naha mayam asina thabak pirapa matamda Manipur se lairaba sunglai lero hai pachai hanigi hona ba kanba mi singi punsida masana tawriba sinpham aduna hingnabagi lambi oibigi mathakta miyoi kyada thabak piba ngami haibasi masagi sei kunmanga da ngairibi rinmagi industry asidagi koina uba phangi Manipur gi naha kayana thabak leitre haiduna arembada matam manghanbagi mahutta masaga sanaba sinpham amam paikhatuna masa hingnaba honabi mathakta miyoi kyada thabak pinaba honabi matam yorle impact news ki damak camera person yohen ga loina na paudam jariba isa elangma musuk layengbam laikai Thaubal Multipurpose Project na Imphal East, Imphal West amadi Greater Imphal da chahi asigi December faubada nomada gallon million tara faubagi ishing piba ngamlagani nakalamaromda Thaubal Multipurpose Project ta mai puthokna ba haiduna NSPC Limited ka wari shanaba leire loinana athubada company asina dam asidagi mai puthokna ba thabak paikhatpa hauragani haina Water Resource Wing 1 Project ki Chief Engineer Gurumayum Robindrona thamlakli ngasi Chief Engineer Gurumayum Robindrona luchingba official team amana Andro Kendragi manung channa mafawkhulda leiriba Thaubal Multipurpose Project asiki sharuk ama oiriba Chingkhai Ching Water Reservoir ki semgat sagaliba thabak loinana mafam asida tunnel hutpa amadi pipe tingbagi thabak paikhatliba adu yengsinkhi tim aduna Thaubal Veres yauna Thaubal Project ki canal singda ishing mai pakna piba ngamliba adu paumi singda Haktheng nana yenghanki tungda paumi shinga
Singda Fongdorakpada Thobal Project ki component ama oiriba water supply ki part asi ayamba loisilakle Imphal East, Imphal West amadi Greater Imphal da kumzalishing aniga kuntra fauba mapungfana ising fanghangadoriba Chingkai water reservoir semgat sagatpagi thabak loinana reservoir asidagi ising Pithoknaba tunnel anige manungda tunnel ama mapungfana hutpa loinana pipe tingba loisilakle atopa tunnel gisu Laibak tauba loire layering amadi pipe tingbagi thabak athubada loisinduna chahi asigi December fawada miyamda ising fanghanba ngamlagani nakalamaromda project asigi irrigation gi component su ayamba thabak loisinduna miyamda dry season da ising piba ngamle Thobal project ki kilometer kunga mapan sangwa left canal da ising pire loinana lomi kayada kanava fanghale aduga kilometer kunga nipan sangwa right canal ge Thabak asi kilometer taraga nithoi fawba loisilakle loilena athubada wadhauriba canal asisu athubada loisinduna athubada lomi singda kanaba fanghannaba ngamlagani haina chief engineer masana thamlakli Tunnel gi ama loire hoji water supply 10 million gallons per day pigado se si 1 meter diagi pipe to pigadobni masima already 90% loire hoji tunnel gi lining tawduba ade som water supply gi kitang moi walhaudugo ado tawgada koi sim ready oirani canal gi already successfully 1990 di koi sing piba hogre barrage gi ro hojik na 100 ki si aham demo ina thado obani dry season sida tunnel canal sing big thana chelal le ado distributory na koina labu to loina pire hoji koina thaning ba tawning ba loina farmers sing sina tawbedo hojikti koina successfully piba ngamen ma pidi ba target de ko fulfill oire hena lobda thodong akai balit India ki Supreme Court na matam khar ki mamangda yum palaba nupa nupi sing aron ba mari thamnaba crime chingde chairak leite haina lauthokhiba YL gi mayokta Thobal district ta wakat khongchat chakhre wakat khongchat adu organization for Indian women against crime na sinduna khangabo kaithel amasung Thobal kaithel da pangthokibani KM Blooming Higher Secondary School khangabo ki thongal dagi lamtharaga khangabo kaithel fawba Chatkiba khongchat aduda mahairoi amadi maira paibi lup kayana saruk yakhi Thobal gi oina Thobal okramda leiba Waikhom Mani Girls College tagi lamthaduna Thobal kaithel fawba chatlaba matung Thobal Mela ground da loishankhi khongchat sing aduda Supreme Court ki order yaningde yum palaba nupa nupi sing mari thamnaba ahakpa chairak piu Supreme Court ki yathang asina mama mapa kainaba angang masing hengalaklagani haina thaba placard kaya sizinakhi Patang slice the break am lauzage break ki matungda Yanglen saru sokpadagi haugatpa ngamdana lairiba naurem manglem chauna nongmagi chara nama charaga pikliba mahaki macha ani amadi loinabiga laiminabagi pau amadi Manipur amasung malim gi tongan ba I pau sing puduna lakcheke Impact News po mideng taduna laibiu mayambu amuka hana taram oksari bulletin asigi makhata ba pau miyam de pizari Yanglen gi sharuda sokhibana maram oiraga phamungdagi haugat kangkhatpa ngamdraba naurem manglem chaw nongmadi soidana phamungdagi haugatuna nongmagi chara nama chariba pikliba macha ani amadi loinabi ki awaba kohangani haibagi achetpa thazaba amaga loinana punsileli hiramasigi matangda Impact News ki akhanaba report ama Sana baje ngasigi ayuki di thongare nongdang di khangde dun thabak su hawdramnina Naurem manglem jaw laibak thiba accident amada yanglingi saruk sokhibadagi ngasi phawba phabungdagi hogat kangkhat pangamdana awaba kya mayoknuduna punsi leli
पाछोई केंद्र की मनुंग चना पाछोई पार्ट 1 दगी नावरे मंगलेम जाओ ड्राइवर अमा ओइना जिरी दगी इम्फाल तमना एफसी की चेंग पुसिलकपदा जिरी की बाबुपुरादा लाइबक थिबा एक्सीडेंट अमदा यांगलेन की सरू सोखिबदगी था तरे हेना फबुंगदगी हवत कांखत पंगमदना लेरगली युंगी अमत ngairaba pukchak puramba manglem jauna phabungda lengdana lerakpadagi ngasidi mahaki pikliba machani amadi mahakpu mikup kangdana senaribi naurim ongbi rebika nomungi charani chana bahonabada awaba oiri khut kitang ame khong khot amatang amde ai spinal cord singli gi sarukji yadaba mal sar sida de koina sida lejadamina seloina suko ai hakchang gi phami baduga suba gumma ko suba nomon tawjaba फगदबुदी माले इसादा ऐसे वाकन निगन न भाई फगदबुदी माले वाकन नावरेम मंगलेम जाउना मतम कुइना लेंग बंगमदना लेरकपना ख्वांगी उनसा याम सोक्सिलक्तुना यांगलेन की सरू फाव योक्सिलगली मतम खरा अमुक अनाबसी नमसिंदुना थमलबदी हेना खुदोंग थिनबगी अकीबा म ओइरी मसागी अनाबा कया लेरबसु मपुरोइबगी अनाबा यंगसिनबा लोइनना युंगी चाक्संग मई मुत्तनबा होनाबदा अफंग अफंगबा थबक सुदुना पिकलिबा मचानी अमदी फबुंगदा तादुना लेरिबा मपुरोइबगी पुकचाक पुनबा होनाबदा नावरेम रेबिकागी अवाबगी पंखै लेतरी अदुबु अचेतपा थाजबा मगलोइनेना होनाजरकपना ngасidi मपुरोइबगी फिबमदा अहोम खरदी लागली ngасidi मंगलेमजा वा निंगथिना ngang ngamle khut khara thangatpa ngamle ando hakchang ja ai yam so e phibam je hakchang sok ba de hen dok ai je phibam cha da ba mi yam ni khwang de pukse ke ke je loi nai ai je taw da ya da bai taw ja ba ni sa chara hen ba ga je yam ja ora po ni da chani ngai di lai ta de su ba ja ba de pharak ta hau isa jing je cha ba cha da boy de ayuk ja ra ga nung dang hen ba samai su ba ja ba de pharak ta gi na su da ba ga ju ya hau ya ba mele cha bo de hai jaru re do mana ai prama se gi paisa gara su da matang na mali sing manga ka pi bi rakhi tai da to pam da phangja de pradhan member hai jaru bom matam da jone ta bi de ngai na मिचंग संगामदी मतेंग पांगबिनाब कना लेजद्रबा नावरेम मंगलेम जाव अमदी महाकी युंगी अवाटपा येंगसिनबगी मरुइबा थौदांग लौरिबी नावरेम रंजनाना हाइखिबदा मंगलेम जावगी अवाबासी येंगबा ngamdabadagi चीफ मिनिस्टर की मियामगी नुमित फावबा चत्तुना वाकचुरुरे लोइनना चीफ मिनिस्टर मियेंग चंगबदगी सीएमएसटी कार्ड साबगी प्रोसेस फावबा लेरी मंगलेम जावगी ओइबा राशन कार्ड छानबा हाइदुना तक्सिनबा लेखरे अदुबु मंगलेम जावगी हक्सांगी ओरिबा फिबम मसी अथुबदा लायेंबगी तंगाई फदबा लेरी सेल थुंगी अवाबना मरम ओइरगा नोमंगी चरानी चाबा फंगद्रिबा नावरेम मंगलेम जावगी पिकलिबा ngang अनिदा लमदम असिदा लेरिबा पुकचेल चावबा मियोइसिंगना पुन्ना होनामिनदुना मतेंग पांगमिनसी हाइना रंजनाना अपील तोरगली आइजु नुंगाइ मंददना इनाउ पीसिगा अखोई पुंग मरी सिदा चटलगा मियांगी नुमित सिदा अखोई उनजरुबने दैदा हक्सेंगे तेंगबान जी काट सारो ना अदुगी इशू अमतंग तौरए सिगी मखाताबा अखोई केमता मतेंग अखोई लेजदे हजेजिंग नादुना लैरिबा नावरेम मंगलेम जाउसिंग इशोगी थौजाना फगलकबजु ओइसनु अदुगा सेंतुंगी मतंगदजु खितंग गवर्नमेंट साइडतगी ओरो अदुगा कनागुंबा नुसिबिबा लैरगदी मतेंग पांगबिरकलगदी वारिबे इमुंग असिगी मतेंग जी खरा ओइगन याम नावरेम मंगलेम जाउना था क्या फौंग असदगी हवत कांखत तौब ngamdana लेरकलबसु नोंगमदी फौंग असदगी हवगतुना युंगी ओइबा अवाबासी कोहन मंगमगनी हाइबगी अचेबा थाजबा अमा लेरी यामबगी थाजबा असि मांगहनदना थम्बा हाइबसी पुनमकी थौदांग ओइमिनसी नकल मरोमदा मरी लेनब अथॉरिटी लोकल एमएलए अमदी सीएसओ सिंगना यामबगी ओइरिबा फिबम असि खरदंग फनब होनब हाइबसी थौदांग ओइमिनसी हाइबा वफम असि म्यामदा थमजगे कैमरा पर्सन पीबोलोइना पौदमजरिबा भक्त ट्रम्बो इम्पैक्ट न्यूज पाचोय RAD इंस्टीट्यूट ना सिंधुना बिजनेस इवेंट लॉन्च तौबगी थौरम अमा मणिपुर यूनिवर्सिटी के मिम्स लेक्चर हॉल दा पांगथोखरे थौरम अदुगा मरी लेनना RAD इंस्टीट्यूट की मैनेजिंग डायरेक्टर डिक्ले नोमई कापमना फोंदोखिबदा असिगुंबा थौरम असिना थबक थिरिबा लाइरिक लाइशु हैरबा मियोइसिंग याउना माहेरोइसिंगदा हिरम कयादा ट्रेनिंग पीबगी मथक्ता मसाना मसाबु थबक पीबा अमदी थबक फंगहनबदा हेन्ना कानबा पीरगनी मसिना मपाल लमदा सेल तिंगना तमनबा होटनबदा थेंगनरिबा खुदोंग चादबा कयादगिसु कनबा ngamlagani हाइखी
Manipur Urological Society ki chahi ki oiva conference amangasi North AOC da laiba Classic Hotel da pangthokre MUSCON haina mingthon ba ahanba oina pangthokiba conference asida Manipur amasung urology ki lamda khang hairaba mapalam ki delegate kayana saruk yaduna urology ki matangda khananainaki Nongmagi oiba free ENT camp amangasi Lamboi Khongnangkhong Community Hall da pangthokre camp adu National Program for Prevention and Control of Deafness National Health Mission Manipur na United Friends Library Club amadi Horizon Hospital Research Institute ka kusamnaraga pangthokibani Manipuri Chanura Laishem Maru Machalei Ma Linkhat Kibagi Chahi Yankai Farak Pagi Tauram Amangasi Lamyan Ba Sanglenda Pangthokre Tauram Aduga Mari Lainana Loop Asigi member Oiramba Amadi Hauzik Oiriba Singda Achamba Kudol Tamduna Ikai Kumnaba Uki Panbayava Amana Loop Asina Hek Semgalak Padagi Kunai Asida Lairiba Nupi Singbu Naihat Piba Miot Minai Chathaba na Chingba Kayagi Mayokta Loop Asina Leptuna Lakibani ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯏꯃꯥꯟꯁꯤꯄꯦꯁꯟ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛꯇꯣ ꯇꯧꯕ ꯉꯝꯃꯤ ꯌꯥꯅꯤꯡꯗꯕꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯑꯩꯈꯣꯏꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗ ꯅꯤꯄꯥꯁꯤꯡꯁꯤꯕꯨ ꯃꯤꯠꯆꯥꯅꯅ ꯌꯦꯡꯕ ꯉꯝꯃꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯄ꯭ꯂꯦꯖꯔꯁꯤꯡꯁꯦ ꯃꯁꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯁꯦ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯒꯤ ꯄꯟꯊꯨꯡꯁꯤꯗ ꯑꯩꯈꯣꯏ ꯃꯆꯥꯂꯩ ꯃꯁꯤ ꯁꯦꯝꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ RTI ꯇꯧꯗꯅ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯍꯛ ꯃꯠꯄꯤꯈꯤꯕ ꯀꯩꯗꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯂꯦ ꯃꯆꯥꯂꯩ ꯑꯃꯅ ꯑꯗꯩ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯏꯁꯤꯡ ꯆꯥꯎꯕ ꯈꯣꯠꯄꯗ ꯂꯩꯈꯤꯕ ꯃꯌꯥꯝ ꯑꯃ अद कैम तौरगा अखोना सोशल लेगल अवेयरनेस पीबा हॉलीडे होम पीदना अराप खुंगंग सिंग मान चतना सेमगतना सागत सिगुम मैम मचालेबन तौजरी अखोगी थाइनगी अहन लाइक हैतब इमासिंगदुदी लेबाकीदमक तौदब यादे हाइबा मचा मसुसिंगसु सेमकपदा तौरिबा दुमाइना लाइक लाइसु हैबा नुपीसिंगसिना मदुमाइना लेबाकी ओइबा सिदैसिदसु यावसले हारकांदा ज्ञान तानमिनारकांदा अखोगी थबक पाइखतलगदी हेन चाखुटबा अमु ओइगनी Central Agricultural University Imphal na sinduna ngasi Moirang Laikoipung Community Hall da nongmagi oiba training program amasung input sing yenthokpagi thauram ama pangthokre ICAR Indian Veterinary Research Institute Izat Nagar na sponsor tawduna pangthokiba thauram aduda tongan ba Farmers Club mari gi beneficiary chani da mini rice mill nganu amadi yen macha sing har na chingba spray har China ba spray pump hawai maru na chingba singsu yenthoki Wangjing Tentha Turel gi Naget Tariba Miyamna Ain gi Wangmada Turel Torban gi Lamsing Khopsiliba asi Taubidanaba Tentha Makha Laikai Youth Development Organization TMYDO na Cherolamada Khangalakli Imphal West ki commando team na district asigi manung channa lokhatpa Jackson Thaurangi manung channa Thangal Bazar ki tongan ba mafam singda thi humbagi thabak chathakre Imphal West ki additional SP operation A Ganasham Sarma gi mityeng makada ngasi nungthil pung manga dagi manga ga minute nifuga manga fawba Thangal Bazar gi Haw Kaithel Rup Mahal Teng Ima Kaithel BT Road amadi Alugali da chathakiba thi humbagi thabak aduda mafam adugi miwai chahumga kunga manga gi verification chathaki maduda Sagi saktak che sudaba mioi taraga nithoi fagat kibaga loinana makhatana wahang pahong chathanaba city police station da sinakre hairi Mitei lining laishon bu awang ba thakta chingkhatna ba hotnariba laishem ba kunthok ba ahan ba Liklam Likun Liba Loop Kanglai Paki Kunga Humdoirak Shuba Mapokumon Tauram Pangtokre Chingjamai Chingamaka Ketri Lekai da Pangtokiba Tauram Aduda Atoiba Mikturlen Oikiba Salai Holdings Private Limited ki Chairman Narengbam Samarjitna Mitei Purup Asi Ngasidi Mikap Tholakpa Purup Ama Oirakle Ipai Pu Singna Thambiramba Lansing Tasin Komsin ba Ngamlaklagani Haiki Mahakna Makha Taraduna Furup Asigi Ipai Pu Singna Chatlamba Lining Laishon ki Pukai Sing Ngasigi Mirol na Tung Ilakli Purup Kayagi Maraktagi Mitoi Mihen ba Oibeta Natana Tongan ba Gun Cheliba Furup Asina Mipan Tangduna Laigada ba Natte Haina Mahakna Fungdoki Mioi Pakambu
पृथ्वी अमत लेतब मरमदे ऋतु तरुक से सीजन तरुक लेबा लमदे मणिपुरी खतने अदुन सना लेपा हाइबने अखोय सीजन तरुक से पुलत ले अखोय की मौसा लायदि इमा से विपान तांगी मागी इसिंग सुनिंगो दिगे तांगे मणिपुर तुरे नमत फौजल लगे सिंग पीरब नते कोई चिंगोल मापन से कुतुक सब इसिंग ने कोई तक्सरी बसे अदि अखोय चेंग लई अखोय इसिंग लई कोई मसागे अदुना अखोय से इखा पवन थोके इमा लेसेम इनात लोइसंग न सिंदुना चाही खुदिंगी लेप्तना पांगथोकपा सजीबु इनात ngaikang kumhai taraga mari lakshuba oina chahi asigi haukiba April taraga mapan sajibu gi thanil numitagi haukiba ga loinana ngasi humni chanba numita kumhai asigi saruk ama oiriba kanglai lamyang ba sabal langtai bagi thauram pangthokre thauram adu kwakathel thokchom laikai da laiba pochangbam kanglai lel mitai gi yumda pangthokibani ngasigi thauram adu chingu lai tai ngamba khoyum lai lup ngai khangpa irat thauni tawduna pangthoki numit tarani chupna pangthokadawriba kumhai asi chahi asigi oina haukiba April taraga mapanda nongpok chingu thong mitai laikol thalo sipi lokta haudoktuna nini chanba numitagi kanglai lamyanba sabal langtengba thauram sing tongan ba mafam singda pangthoktuna mitai inat lainingi matangda miyamda paujel kaya pigadawri ngasigi thauram aduda Langol Lifehouse Haiho Isai Kongjom Sahek Amaibi Hiri Hikolol Jagoi Thangta Laite na Chingpa Kaya Utuna Thauram Adu Henna Masak Tohanki Tungi Maitei gi oiba Maitei se kuina tummore hujik ipa koi pantho ipa lengthok piramnina Maitei se mangro Maitei se ipa na koi mayek piba koi paktak piba अखोई मैतई से कनानो हाइबगी सक्ताकपा अदुगी दमकता पांथोकचबा अदुम बंगाइकन कुमै मैतई से यावजे थांगी थांगलोन मैतई थांग दे साजन कांगलोन अदगी पेना तौद्री लांगड्रेन कोई धोलप यावजे को कोई मैतई दि लांगड्रेन याइजे अदुग मैतई की सहेक सिसु इपाना अको इपागी मरमदा अखोई पीबा सहेक ओइजबा अदुमान Sri Lanka da Easter Sunday gi thauram pangthoklingai mapangal kanba bom mathang pokai handuna landa bada foreigner macha kuntra ga manga yauna yamdrabada mioi chani ga supna taret hatkhre mioi chamri ga yankhai rom na asok apan nangkhre bom gi landa adu ayupung nipan ga minute nifu ga manga chatpa matamda laibak adu gi church sing amasung maming lairaba hotel singda chathakibani bom sing adu Colombo gi Kochikori da laiba San Anthony Church Katuwapiatiada Leiba San Sebastian Church amasung Betikolion da Leiba Church amada pokai hankibani hari church sing aduda bom pokai raba matung matam ikan kanadana Colombo da Leiba 5-star hotel ahum haibadi Shangri-La Kingsbury amasung Cinnamon Grand Hotel sing dasu mathang bom pokai rakhi punna laibak aduda bom nipan lom pokai ki hari bom pokai khraba matung police amasung special task force ke members sing changsinduna asok apan sing hospital da pujuna laikanaki kanagumba lup amatana Easter Sunday thauram pangthok lingai chathakiba bom gi landa adu claim tawrakpa laitri Laipaga duda LTTE na Englishing aniga supna mapanda mutkraba matung ngasi chathakiba bom gi landa aduna khwaidagi chawba landa oiri India gi President M Venkaiah Naidu Prime Minister Narendra Modi Russia gi President Vladimir Putin yauna laibak kaya gi miyamna bom gi landa adubu yaningdaba phongdokna rakli Jesus Christ pu cross ta pang tingtuna hat khibadagi hingalakhiba numit Easter Sunday ki thauram Christian lining chatpa singna malem sin pathungna pangthokna bagum ngasi Manipur da su pangthokhi thauram asi luwang changbam Jingol laikai da laiba United Baptist Church UBC da su pangthokhi thauram adu Babupara Baptist Church Christian City Baptist Lamfel Sana Kaitel Amadi UBC Luang Sangbam Ahumna Punna Kusamna Duna Pangthokibani Thauramadуда Youth Sing Angang Sing Church Member Singna Special Number Pibga Loinana Church Ahum Asigi Pastor Salam Basanta Luang na Easter Sunday ki oiba Nungi Warol Sing Miyamda Fongdoki Nakalamaromda Thauram asi Chingmairongda laiba Mary Immaculate
Paris Don Bosco Church Singmairong dasu pangthoki loinana Kainau Church amadi Chingmairong da leiba MBC Church Tangkhul Baptist Church Imphal TBCI Kuki Baptist Church KBC na chingba church sing dasu pangthoki More dasu Assam Rifles na sinduna Johava Zirha Children Home dasu Thauram Easter Sunday ki Thauram pangthoki All Youth Student Union Manipur na sinduna Thaubal College ta mangarak suba inter-school state level painting competition pangthokre class 1 dagi 10 fawba gi category ahum thokna pangthokiba competition aduda mahairoi chanipan henbana saruk yaduna athoi ahen tanaki Hauzik sanabagi pau Ahanba Yumnam Ras Mani Memorial Under 16 Girls Hockey Tournament ngasi dagi pangthokpa hokre Manipur Hockey gi mityeng makhada YCCIC Kontha ahalupna sinduna Ibudau Marching Ground Kontha ahalupta ngasi ahanba sanakiba nupi machagi league aduda The Idol Club Tera Kaithelna KSSC Academy Khongman Bupanjil manga amada maithiba piba ngamki match asida Mai Pakraba The Idol Club Tera Kaithel ki Sanaroi El Rituna match ki Taraga Taret Kun amasung nifuga nipan suba minute singda Panjil ahum aduga Ti Ayangbi amasung Ti Sunita anina match ki kun matoi amati kuntraga taruk suba minute singda Panjil amamam ga chanki Maithi Hauraba KSSC Academy Khongman gi amatangairaba Panjil aduna match ki kun ga taret suba minute ta N Dinana chanki Ngasi hockey tournament asigi hogdokpagi thauram aduda Imphal East ki Adaksha P Bimola Devi Laifam Khunau Gram Panchayat ki Jila Parishad L Olendro amadi lamdam adugi masaknairaba miyoi kayana sarukyaki hayeng chathariba tournament asigi sanagadaba ani shuba league YCCIC Team A Kontha ahalup amadi Maira Vasikong anina lamba taunaragani Ahanba Yumnam Ras Mani Memorial Under 14 Boys Hockey Tournament ngasidagi pangthokpa hokre ngasidagi kontha ahalupta leiba Ibudau Marching ki sanabungta pangthokpa hokiba hockey tournament asigi hogdokpa ki thauram aduda Imphal East ki Adaksha P Bimola Devi Laifam Khunau Gram Panchayat ki Jila Parishad L Olendro amadi lamdam aduki Hana hockey sanaramba masak nairaba sanaroi shing amadi masak nairaba miyoi kayana sarukyaki hockey tournament asigi ngasi ahanba sanakiba nupa machagi league match atuda HWC Langthabal gi sanaroi Rahulna match ki nifuga mathoi shuba minute ta chankiba amatangairaba Panjil aduna YCCIC Team A Kontha ahalupu Panjil amasinota maithiba piba ngamki Manipur hockey gi mityeng makhada YCCIC Kontha ahalupna sinduna chathariba tournament asida team mapana sarukyari hayeng chathariba tournament asigi sanagadaba ani shuba league ta KSSC Academy Team B Khongman amadi Maira Basikhonga ahum suba league tana Hockey Union Lairik Yengbam Laikai amasung CEO Singzamai Wangma Khetri Laikai anina lamba taunaragani Taramatoi Shuba Loktak Trophy Football Tournament ta Sagolwal United Mai Pakre NSPC Limited Loktak Power Station ke Sentang Makhada All Moirang Football Association sinduna ngasi Moirang Multipurpose Higher Secondary School gi sanabungda sanakiba football tournament asigi league match amada Sagolwal United na Amofa Moirang Bu Panjil ani amada maithiba piki Football team taruk na saruk yaduna chathariba football tournament asigi hayeng sanagadaba league match amada Neroka FC Sangakfam amadi Nisa Thamaiban anina lamba taunaragani Ahum Suba Sangai Trophy Veteran Football Championship ta FVFA Uyumpok Mai Pakre RK Fortune Developers Private Limited ki Senthang Makhada United Veteran Football Association Manipur na sinduna Imphal gi Mapal Kangzaibungda ngasi sanakiba tournament asigi kungan nipan suba league match ta FVFA Uyumpokna JKF Pasoibu Panjil amasinota maithiba piba ngamki chathariba veteran football tournament asigi ngasi sanakiba kuntra suba league tana Musa Thamaiban amadi
KM VFA Kairak Panjil Amamam Chanaduna match asi draw chakhi. Tournament asida lamdam asigi team taraga nipan amati mapalam gi team ani yauna punna team kunna sarukyari. Hayeng chathariba football tournament asigi makhataba league match ahum sanagani. Ahanba MCA Under 16 Boys Naurem Ras Ningthau Singh Memorial Trophy da YUC Kwakatel amadi PTRC Pachoi ani maipakre. Manipur Cricket Association gi midyeng makada cricket tournament asigi ngasi Haino Po ground da sanakiba taraga taret suba league tours ngamkiba YUC Kwakatel na match ki apiba over kuntrada wicket mapan turaga run chamaga mafuga mari lawba ngamki. Match asigi ani shuba batting sanakiba Model Club Singzamai Chinga Makha na over kunga tareta ball amada wicket taramak turaga supnagi run chamaga supna mangaka glaubangamki. Match asi YUC Kwakathena run humdraga mapanda maipak pangamki. Match asida run kunga taret laukiba YUC Kwakathel ki batsman Thongambana man of the match tabangamki. Chathariba cricket tournament asigi ngasi YWC Langthabal cricket ground da sanakiba taraga nipan suba liktana tours ngamkiba PTRC Pachoina match asigi apiba over kuntrada wicket taramak turaga run chamaga kunga manga laubangamki. Masigi paukhumda match asigi ani shuba batting sanakiba Al Amin Lilongna over kunga nipan ga ball anida wicket taramak turaga run chamaga taraga manga kaklauba ngamki. Match asi PTRC Pachoina run tarada maipakpa ngamki. Match asida PTRC Pachoigi all-rounder Jotinna run kunga mari amati wicket ahum lauduna man of the match taki. Chatharakliba cricket tournament asigi hayeng makhataba league match ani sanaragani. Hong Kong da chatliba tha sigi kundagi hauduna kunga taruk fawwa chathagadaba Asian Powerlifting Championship da India ke mahut chindana saruk yakhiba Rai Kumar Naurem bronze medal fangkre. Humpu 66 kg category ki master category da Ras Kumar Naurem na punna kg chahum thangatuna bronze medal lauba ngamkibani. Category asida Chinese Taipei ki Wu Po Hungna apunba kg chamriga marfuga manga thangatuna gold medal aduga India ki Sangle Prakash Chandranina kg chahumga maudra thangatuna silver medal lauba ngamki. Taubungkhok Mayai Leikaida Leiba Taubungkhok Progressive Youth Pioneers Association ki Thaumi Singda RK Developers Private Limited Changangaina Sana Khotnaba Amadi Sanabungi Akoibada Mai Thanbada Changadaba Machak Matum Sing Mateng Pangkre Hariba Potlam Sing Asi Club Asigi Sanglenda Pangthokiba Achamba Thauram Amada Company Asigi Managing Director RK Rameshwar na Pikibani Masida Natana Laikai Asigi Ahal Oiraba Singna Masama Ufana Lainabagi Dama Walking Chatpada Chet Chananaba Trek Suchu Piki Loinana Sana Khotnabagi Lamda Club Asina Lauriba Thaudangbu Sintha Makhatana Lamdam Asigi Afava Sanaroi Sing Puthoraknaba Pandamda Tengbang Potlam Sing Adu Piki Bani Hairi. Manipur University ki Manipur Institute of Management Studies MIMS ki Annual Management Festival ama oiriba Manfib 2019 ki saruk ama oina Pollution Free Manipur Haiva Timda Manfit Run Haina Mingthonba Lamjen amangasi Ayuk Kangla Man Getagi Lamthakre Hairiba Run Asi Manipur Pollution Control Board ki Chairman Radha Kishorna Lamthaki Amadi MU ki Manipur Institute of Management Studies da Lamthungpam Oiki Run Asida Lamdam Asigi Mahairoi Kayana Saruk Yaki. Aroibada bulletin asigi headlines amona miyamda thamjage. CM ki Kendra oiriba haingang ki polling station khudingma report tawpham thoi haina MPCC ki president Gaikhang amna demand tawbaga loinana inner ki oina station taraga nithoi khakta da report tawna ba recommendation thakibasi laibak thibani hairi.
Jiribam district hangba laingaki school sing emsuna yengsinkre school sing mawong maril taram dabata natana headmaster natana oza amate school karaklam tre hairi Thawal multipurpose project na Imphal East, Imphal West amadi Greater Imphal da chahi asigi December fawda nongmada thaknaba ising gallon million tara fawba piba ngamlagani hairi Amasung Sri Lanka da Easter Sunday pangthoklingai mapanggal kanba bom mathang pokai handuna foreigner macha kunthra ga manga yauna yamdrabada mioi chani ga supna taret hatkre mioi chamri yankhai romna asok apan nangle